Isininaw singbu puran thaba metina taram noksari. Badar lan senbana sena karam na lair balaiba ama oirambadagi develop nation nama oiki haibigi matang video sembirangna yam nangalingai digi tapirakpani. Adubu thabak na yadabana sembang amrudre. Asigi damakta ngakpigani. Sena karam na sakhutki super power country ama oiki mamutta na khangnaba honabada Mao Zedong gi wari asi hana khangdabi yaroi. Mao Zedong gi matung father of modern Sena hairiga khangnaba Deng Xiaoping gi warisu puzarake. Kangminasi karam na Sainabu sakhut palaiba mo ohenki haibidu. Saina amasung Taiwan gi matang da semjaba phun video di hanagi puran thaba maitei gi senen da thagatuna thamjakrabani. Isininaw singna madu hana tabiragadi ngasigi wari asi hena mamutta na khangba haibidu oigani. Anyway wari da laminarasi Mao Zedong 26 December 1893 Soksan Hunan province da lawuba imung amada poki. Angang oiringai dagi larik laisu pharai thawai yaurai. Adubu masagi sahi tarahumdoi surakpada mapana larik tamba tuhalaga law ubarom da mai onsal halami. Matam aduda nupi amaga luhongnaba hainarami adubu Mao Zedong na yaramde. Maramdi mahaki tungi punsida masak naiba mi ama oiningnami. Aduna mapada hajarmi. Maduda mapana yabiduna iskunda larik tamba mukka bahurami. 1911 KMT Party Komintang na Qing Dynasty muthakare. Asigi matam asida Mao Zedong Hunan University da mahi tamle. Larik paba yamna pamjaba misangni aduna western philosopher singna iba larik yamna parai adubu Karl Marx na iba larik ama parubadagi Mao Zedong Karl Marx ki wakhalonda luptuna laikhre maki wakhan mainda communism gi kokpa yararoidaba masu ma sangjankhre Mao Zedong na tamliba university adudasu student satra singi oiba organization ama semlami maduna university aduda tawriba yaningdaba singi mayokta protest kyam tawrami asigi matung Mao Zedong Communist Party da join tawrami Sena da communist ki wakalon pamjaba masing nomo gi tapna tamna sum hengalaki. Asidagi KMT Komintang Party gi lusingba siang kai shekna communist singi matakta lan hauna balaw thonami. Makhoi da ayat po kadaba ubadagi. 12 April 1927 da communist lising taramu halami. Masibu Shanghai Massacre 1927 hairga su khangnai. Masina communist ki wakalon muthatpadi laidana communist da yauba join tawnarakuna lag manga suki. Asidagi nationalist KMT Party amasung communist ki markta Chinese Civil War hore. Mao Zedong na communist Red Army bu literme. Magi ngang sakpa haiba aduna maram oirga lawu basingbu communist ki maikai rom da singsina bu honarbi. Maram di matam maduda China da lawu basingna yamane. Lawu basing matam maduda landlord amasung warlord ki od naibada khangmu ngamdrabani. Asina maram oirga lawu ba kaya ama communist da join tawrami. Asina maram oirga Mao Zedong gi maming asi noma gi miyamna khangnaba haibidu oirakhi. Nationalist singna communist singbu thiduna fafa duna halami. Masidagi communist singna 10,000 km gi long march khona satuna lanjilami. Southwestern China dagi North China da. Masigi long march asida turentra mari singtra ni palanduna salami. 16 October 1939 dagi hauraga 19 October 1935 ta loishanki. Sahi amaga numit humni subna. First Front Red Army Hanbagi khongchat asi communist miyoi lising humpuma mungna saru yarami. Lambi da narakpa nationalist KMT thengnabadagi kaya ama khut thongnabana maram oirga siki. Mafam adu yaubadadi sumnagi miyoi lising nipan muktamak hingauki. Masidagi Mao Zedong masak naiba leader ama oina uba hore. Communist Party gi chairman ohelami. Mao na Yunnan City asi communist ki mafam onthoktuna makhoi gi government ama semlami. Mao na hairami aigi asoibada sabiu madu khanglaga aigi asoibadu semdok saba ngamnaba honajage haina asidagi Wang Shiwi kauba writer bana Mao Zedong saiba hore asidagi Wang Shiwi Mao Zedong ilamina farg halami 1937 da Japan China de attack toksle Puniscan War mamang dalan masa de dum thokpo madu thenganabagi damakta nationalist KMT amasung communist ani yanaba pore amato ina Japan gi mayokta lan thenganaba Lan Tengnare asina maram oirga nationalist singdagi communist singna khulai ke ama phanglami 1945 ani subalanjau da Japan maithine asidagi Japan China thadoktuna satkhare Japan sakraba matung nationalist amsung communist ani gi marakta Civil War mu hore Japan gi attack na nationalist singbu mapangan sothale asigi matakta lawba singdagi tax wangna lawba sina maram oirga Chinese prajana makhoibu pamnaraktre asigi matakta communist Mao Zedong gi party dadi Joseph Stalin dagi mating kaya ama phunglami azina maram oirga sahi mari lan kanna songnarami masida communist na nationalist pu maithiba pirami asidagi KMT party gi leader Chiang Kai-shek ka leader kaya amagi imung manungga loinana Taiwan da sienkhre 1 October 1949 Mao Zedong na lusingduna People's Republic of China semlami power pairapoga le lotagi lamsing mulami
aduga laubasingda pirami larik tambagi sang wakhanalami nupi gi hug right pirami health care system phagalami asidagi sainagi miyamna maubu hero amaduna uki Japan bu sainadagi tathoki landlord gi lamsing amuk hantopi re haiduna 1956 ta Mao Zedong na 100 flower campaign or 100 flower movement hodulami masidasu mana amuka ayaba pirami mangonda natraga magi government gi asoibagi matangda ngang saibi yai haina azina maram moiraga miyoi kharana saiba hunare azina maram moiraga sainada miyoi lakh tara dagi kunmu hathuk maram kaya ama sijilaga USA gi spy ni Taiwan ga aron mamari leinai pau pithok pisan tawi haidura masida satra kaya ama oza kaya ama school gi college gi yauri masisu Mao Zedong gi karamba lalong haibidu di khangtre The Great Leap Forward 1950 item Mao Zedong na The Great Leap Forward hodulami development program ba sainada industrialized society ama oina bohonabada masin 1950 item gi 1962 pau ba satharami sainagi miyo aya mana law ubani makoibu istin sanaba factory da thabak sunaba tharami makoide skill leite hana istin sabagi knowledge phajana phangdaba training phajana tawdaba azina maram oiraga quality hanthaba istin putholami asigi istin national saba processing kuina sataba even dam sabada sizinabana maram oiraga dam ningkhaibana singba toina tholami building kaya ningkhairami asidagi agriculture production henganaba lauba singdagi lam government amu mulle aduga praja sing pulap thabak sualami adubu pothok production di ihen hengalamde pothok hengatapagi maramasi sendrang usi tinkang da tainarami sendrang usi na sathokpadagi pothok hanthabani haiduna asidagi Mao Zedong na lautholami sahi mangagi mathakta laiba miyoi singna sendrang usi hatkadabani haiduna asidagi sendrang usi hatpa hore yamna hatpa ngambadu da government na tongana mana pirami masida 1.5 billion usi hatki aduga 1 billion muki sendrang hatki asida natna 24 million pound kang amasung 220 million pound haying su hatki maru aina skun tamle beisa singna khangjan biu kang haying na ikhoida amang ba pirasu nakan amarom da pollination da aslobo mating pang asug yam ba sendrang tin kang mayam ama hatorak pasida food chain da akai ba malai kaujeng masing phajana hengale masidagi kaujeng na law sing amuk loina mangale khara lokpa yabaduna government na loina paisin kare miyoi kaya saba phangnadare asina maram oiraga sahida ba sanga apung apung basana re mi na mi phauba sare e haiba matang adu yaure azumaina 1962 phauba saba phangdabana maram oiraga miyoi 30 millions muki thawai manglami communist laulaga phagadra khalubadu hena suksan bagi mami ama Mao Zedong gi matamda uki industrialized society ama onthokpagi thabak tusu mai pa khidre agriculture sauna fail oire asidagi Mao Zedong gi mingsa thibada natna mabu pamnaba yaningba masing nomo gi hanthare masigi praja miyam gi yaningdaba piendaba sing asigi wakalon asi namsanaba nathainaba honabada China na India de attack toksinduna 1962 da Indo-China war songnare matam maduda communist party na propaganda amasu satoglami mahi marong sogliba lokpa yadriba sing asi neser na thon bani Mao Zedong na natti haiduna adubu meeting amada Mao Zedong gi makhada leiba leader Lu Shaoxi na masi man made famine harbi khusem gi sak tang bani hain masida Mao Zedong na Lu Shaoxi da songlami adubu communist party da Lu Shaoxi su yaba kaya ama yaubani na kari su toba ngamlamte asidagi Mao Zedong na 1966 da the Great Proletarian Cultural Revolution semlami satra amasung masigi matang da haisingba kaya ama rural area da tharami Mao Zedong na magi mixed henganaba quotation from Chairman Mao Zedong samna red book ama 1964 dagi 1979 phawba fonglami aduga masigi cultural revolution asigi matamda China sinba thungna yanthonglami 1 million copies China gi na maruina satra singti yelami asidagi Mao Zedong na satra singi oiba force ama semgalami madubu the red guard hairga khangnai China da sak tang ba thongliba asigi maram Mao Zedong na nate makhoigi marakta mabuk sengdaba capitalist pamba singna thon bani haina maran sirami asidagi the red guard to order pirami capitalist sing hek u bada hatu u haina asidagi Mao Zedong na brainwash to khraba satra singna semba the red guard na asoba miyoi ke ama halami masida makhoibu larik tak tambiribo oza phawbu yorami asidagi communist party gi marakta yauba Mao Zedong na tawriba thawong asi yaningdaba singshu red guard na farga phuba hatpa hawre mayam amasu farga zenda thamlami masda Lu Shaoxi shu leibaki mayokta thabak to wi haibigi maran ma pisalaga phaduna zenda thamlami adubu matam khara leiraga Lu Shaoxi zenda sikirabi masigi matung Mao Zedong gi vice president oiriba Deng Xiaoping da su maran sirami maramdi
capitalist ka mari lay hai. Maramdi the Great Leap Forward mai fakidaba aduda Deng Xiaoping na Mao Zedong da maran sikhi. Deng Xiaoping fana ba honare adubu upaya ma tawraga na thulaga senkare. Peking University da tamliba magi masanupa pharga building ki ahumsuba floor dagi lamtharami. Thawai di hinglami adubu satpadi ngamkide soinai ba haibudu oiki. Asidagi Mao Zedong na cultural revolution gi manungsan sainagi ariba culture marikha muthatna honarami. Ariba custom, ariba habits, ariba idea, amasung ariba culture, religions lining yauna Red Gana Confucius temple sing thugai bhaure. November 1966 da Confucius ki laisang sing thugai betu natana cemetery da phumliba nimputaruk suba descendant Duk Yan Sengi asiba masadu lotholaga uda yalaga thamlami. Asida natana Gautam Buddha asaba murti statue sing thugai basu torami. Aduga yum da lanariba singsu kayama mai tharami. Sainagi mafam khudimakta Islam lining satplay. Adubu khwaidagi yamna leiba si Northwest Province Xinjiang da lei. Matam asida Islam lining gi lining pham oidiba mosque masjid kayamasu thugairami. Cultural revolution gi matamda Pakistan gi matamadugi foreign minister Man Arshad Hussain Mao Zedong da 1968 Sindri mango haino ningpukhak gift oina pirami. Haino wasi tropical fruit 7th century da India dagi Saina da ahanbo oina haino wasi masak khangalami amasung hogdoglami. Adubu Saina pumba pak sana khangba haibadudi oiramde. Factory workers sing da reward pibo oina Mao Zedong na haino sing adu sathoktabida wax tasilaga pirami. Asidagi haina wadu lai oina ningna ba honglare. Haina wadu thoi usitaba sing sibigi serak phawo pirami. Masi mango kal or mango fever haida su khangnai. Taseng na matamadu da Saina da pak sana haina hogdabanina praja sing da su angakpa mo oiba. Adubu Dr. Han Gaudi koba dentist amana masi karisunate sweet potato mangra angangbaga manai haidami. Asi hairubagi communist ki yengna bani haidna hatoklami. Asigi cultural revolution asida saurangna miyoi lakh kunmuk hatoklami. Asida school university gi oza fawba kaya yawnami. Miyoi base power pairaglabadi ego lai ego napanna thumat kharabadi ngawre I haibaduni. Mao Zedong pag iruzadi aduga masinsu pak singdi haidi. Aduna suryamna namthiba. Germany gi Hitler su mimang pumang khangdaba makai masadagi gas adum khaidupa. Masina kona nei namina si magi matangda. Asumna Mao Zedong ahan oisle. Fazana satpa ngamdre, ngang basu ngamdre. 9 September 1976 da laikidi. Mahang nupi mari thirami aduga masa tara thamlami. Mao Zedong na maram oiraga hatki basi tangta na khangba ngamdraga su thijanba singna phongdona rapada saurangna karor tarukka lising yakhai muni haidi. Mao Zedong na tawramba sing adu Mao laikhidraba matung father of modern China hairaga khangnariba Deng Xiaoping na loina onthoklami. Deng Xiaoping gi mapandagi ni ngasi China developed nation ama oibasi. Karamna oidagi haibadu khangnaba mathangi Deng Xiaoping gi wari da khangminasi. Asi hairaga puran thaba maitaina kainanaba yathangni jari. Kanglipa imana yaifare yaifaminersi.